ꯑꯍꯥꯟꯕꯃꯛꯇꯗ story collection ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯔꯦ ꯄꯨꯂꯤꯁ ꯑꯃ ꯁꯣꯛꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯆꯦꯟꯅꯔꯝꯕꯁꯤꯡ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯦꯞꯍꯟꯕꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯣꯏ ꯃꯇꯣꯋꯥ ꯅꯥꯒꯥ 6 ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯕꯣꯏꯀꯣꯠ ꯇꯧꯒꯗꯧꯔꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯗꯤ ꯐꯥꯎꯕ ꯁꯦꯟꯁꯁ ꯊꯤꯡꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯦꯝꯕꯨꯁꯇ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯟꯈꯤꯕꯗꯣ ꯀꯟꯗꯦꯝ ꯇꯧꯏ ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯑꯦꯛꯇꯤꯡ ꯆꯤꯌꯥꯔꯃꯦꯟ ꯍꯥꯞꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯂꯧꯕꯗ ꯆꯍꯤ 2 ꯀꯣꯝꯊꯣꯛꯂꯒꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯏꯁꯀꯣꯔꯠ ꯇꯧꯔꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯝꯕꯨꯁꯇ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯁꯤꯔꯦ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯦꯇꯤꯁ ꯀꯨꯃꯥꯔ 53 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯕꯤꯗꯥꯁ ꯀꯨꯃꯥꯔ ꯀꯧꯏ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯍꯨꯕ꯭ꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯊꯧꯗꯣꯛꯇꯨꯗ ꯁꯣꯛꯂꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯅ ꯁꯤꯡꯉꯝ ꯃꯔꯤꯡꯃꯩ 35 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯩꯀꯦꯟꯊꯤꯡ ꯀꯧꯏ ꯃꯍꯥꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯉꯥꯏꯄꯣꯛ ꯀꯕꯨꯏ ꯈꯨꯟꯗꯒꯤꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯤꯇꯥꯟꯗ ꯄꯣꯁꯇꯤꯡ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯤ ꯂꯩꯈꯤꯗꯕ ꯗ꯭ꯔꯥꯏꯚꯔ ꯅꯤꯗꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛꯇ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯛꯂꯕ ꯁꯤꯡꯉꯝ ꯃꯔꯤꯡꯃꯩꯅ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯇꯥꯕ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯂꯩꯕꯅ ꯉꯁꯤ ꯑꯌꯨꯛ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛ ꯀꯨꯟꯂꯣꯝ BSF CRPF ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯏꯁꯀꯣꯔꯠ ꯇꯧꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯄꯨꯁꯤꯟꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯅ ꯑꯦꯝꯕꯨꯁ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯏꯁꯀꯣꯔꯠ ꯇꯧꯕ ꯀꯝꯚꯣꯏ ꯑꯗꯨꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯪꯀꯥꯏ ꯈꯨꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡꯅ ꯂꯝꯕꯤꯗ ꯅꯨꯡ ꯄꯩꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯈꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯉꯥꯛꯁꯦꯟ ꯃꯈꯥꯗ ꯄꯨꯔꯛꯂꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯈꯤ ꯍꯥꯏꯔꯤ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯑꯗꯨ ꯇꯪꯈꯥꯏꯅꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯁꯨꯡ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯈꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯝꯅ ꯅꯨꯡ ꯊꯨꯝꯖꯤꯜꯂꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯨꯀꯤ ꯅꯨꯄꯤ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯥꯟꯊꯣꯛꯇꯨꯅ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯄꯨꯈꯤ ꯍꯥꯏꯔꯤ ꯁꯪꯀꯥꯏ ꯈꯨꯟꯗꯒꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯤꯂꯣꯃꯤꯇꯔ 6 ꯂꯣꯝ ꯆꯠꯂꯒ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯂꯩꯕ TM ꯀꯥꯁꯣꯡ ꯈꯨꯟ ꯃꯄꯥ ꯌꯧꯔꯛꯄ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯤꯇꯥꯟ ꯑꯃꯁꯨꯡ TM ꯀꯥꯁꯣꯡꯒꯤ ꯆꯤꯡ ꯃꯊꯛꯇꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯄꯨꯕ ꯇ꯭ꯔꯛ WB-35C 2,303ꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯤꯇꯥꯟ PSꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯅ ꯃꯈꯣꯡ ꯑꯅꯤꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯣꯛꯂꯕ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯕꯨ BSFꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯈꯨꯗꯛꯇ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯇꯤꯝꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯁꯦꯐꯇꯤꯗ ꯑꯆꯧꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯣꯏ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯞ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯤꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯁꯤꯃꯛꯇꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯅꯥꯒꯥꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯈꯨꯟꯖꯥ 2 ꯁꯤꯈꯤꯕꯅꯤ ꯃꯥꯏꯕꯝ ꯇꯤꯀꯦꯟ ꯃꯩꯇꯩꯕꯨ ꯂꯨꯞ ꯑꯁꯤꯒꯤ
नौना एक्टिंग चेयरमैन ओइना थौ पुनब वारेप लौरे मसी खुदक्तगी चटनरगने हाइना लालालु असिगी पब्लिसिटी सेक्रेटरी संगाई ngamba maitegi cherot amana hairi hanagi central committee gi members singi pham aduma makha tana pukigani KCP taibangamba group na makha tana leba miyangi damta thawgai kaya da saruk yakhigani hairi hauji makha tana pau pajari Assam or Naga Students Association Manipurna Kuki singna hostess oina phajilaga thamliba Nagagi misam taru adu numit marini gi manungda thado hanaba aroiba matam thakibaga loinana karigumba hairiba asi thabak oina pangthoktaba taragadi Anand Sanab State Government boycott tawrokpa yai haina phungdokkare ngarang Senapati District Headquarter da pangthokiba paugi mifam amada Arsangi President TIS Angteng Chang Maring na hai Nagasing asi ingchikpa panjaba masigi damakta leiba mi singni Manipur government amasung UNC United Naga Council anina hauji thadoktana leiriba Nagagi hostess taruk asi thadongna bagi matangda yanaraga leiriba wafam asigi matangda Presidential Council gi mifam ama atuba oina pangthokkibaga loinana maduda UNC na lawrapa wareka loinana chatkani haina yanakhi Thasi taraum de naga taruk adu nungthingi matamda Deputy Chief Minister Nepsaku Gen ga mari lainana KNFP gi militants na phajin kibani ngarang numitra manga suraba matam asi phawbada phajin kiba naga taruk adu kadai de laiktabage haiba asi hauji phawba khangba ngamna lairi Maram aduna UNC amasung Assamgi President na Manipur government da thamoi sengna thajaba thambaga loina pukchen sengna thabak asi pangthoktuna hauji Kuki militant singna phajillaga thamliba naga taruk adu thariba matam numi marini gi manungda soidna puthorakani haibagi thajaba thamli haina mahangna phongdokhi mahangna haki kariguma numit marini gi matam thariba asida puthoktaba taragadi Manipur government boycott tawbagi wafam yauna nagagi MLA singna yunang khemchangi government da support tawriba asi handohana ba taksilakani lauraliba phireb asi yamna munna khallaba matungda khangba yaba khanglaga laurakba waremni Tiangka songi thokdokta nagagi misam anibu ambush tawraga hatkiba kamjong area da mapanda changchilakwa militant singna chathariba attack sing loinana church ki leader ahum yauna chiru tribe ki naga misam sing ambush tawna hakibagi thokdok sing asi khanglaga lakoni adubu ngasi phawda state government na hairiba thokdok sing asida senaiba mi amata phaba mating logi oba thabak sing lokhapo udri Mahangna hai state government gi mathawdi miyangi punchi amadi miyangi lan tumbu ngak sengadabani adubu lawfam thokpa thudang kaya ama state government na lawdona lakpa asida asamna wareb asiga loina Manipur government da hakchinna lawraga paikapam thokpa thapaksing adu paikhanna naba taksinbani masi naga miyangi kholaw oina haibani Numi marini gi matam asida government na thabakta onthokta tholagadi state government so boycott tawre haina lawthokpaga loina makhata na kujang kaya justice phangdiba phawba lepa leitana mathang changchin gani haina so president na phungdokki hairi Hauji makhata na pau sandongna pijari Urkun district ki Litan police station gi manung changba Tengang ching amasung TM ka songkhon gi marakta Kuki militant singna chatharapa ebusta driver ama laikidaba thawdo adubu Chief Minister Wai Khemchana akan bamongna condemn tawradna khwaidigi pangdabani haikhere Sakhangdaba khulai paiba singi ebusta nongmai maruna pamari laikidaba driver adugi mafamda Chief Minister na waba phungdokpaga loidana mahana hai state asigi sana thangnaba amandi atai tangai phadaba polam sing pusilakpada achauba thodang lauriba driver gi mathakta asiguma thawong chathaba ase khwaidigi pangdabagi thawong asi state asida leiriba tangdu leitadiba phibam asibu hena sakthona pokona ba thawongni mahangna hai thawdo aduda solaba police constable adusu atuba matamda pagalako oirasanu haina isogi mafamda thongnijari Masi sathagiba ambush asi state government na paikhaliba ingtapa purunaba khungthang asibu thugaiduna masagi oiba khudong chaba launabagi dangta kanaguma lanai miusina chathaba oigani thawdok thokpham adugi manang napa mafamsina security gi thiba humbagi thabak chathakare haina su CM Khemchana phungdokli hauji matang sida pajari pausi losinjari mayambo amuka hana khurumjari